Ngarang numidang wairam mashak khangdaba Khutlai Paiba singna Ukhrul town da Leiba Punjab National Bank tagi overpower touduna Lupa Crore 18.75 lot Toukhre hairi. Police tagi phangba paw mana hai thoudok adu ngarang numidang wairam pung mga makhairam tabada bank ki staff ayamba thabak loishinduna mayum da hanakhraba matung da thokhibani hairi. Bank adu da shakhangdaba AK-47 rifle paiba yaona meeoi rom changlak bank aduda leiba security amadi staff sing overpower tawraba matung bank aduda leiba Lupa Crore 18.75 lot thokhibani. Ngarang nungthil camouflage set pa afaba makhalgi Khutlai Paiba mamai mamet khumba mi rom laktuna Ukhrul gi view land da leiba PNB Branch da nampuda changduna lot tawbagi thabak chathake. Bank asi nungthil gi pung mari da thong lon bani haire. Khutlai Paiba singna bank asida changlaklaba matung nongmai chingdol da staff taramathoi pullaga thamki amasung bank asigi Ukhrul treasury chest dagi Lupa Crore 18.75 puraga chatkhi haina paw asina makha tari.